ꯂꯧꯊꯣꯛꯆꯍꯧꯕꯩ ꯋꯥꯅꯤꯗ ꯂꯣꯏ ꯂꯧꯊꯣꯛꯑꯕ ꯃꯍꯤꯗꯣ ꯄꯥꯝꯃꯨꯏꯗꯅ ꯄꯤꯔꯅꯤ ꯎꯕ꯭ꯔꯥ? ꯍꯣꯏ ꯍꯣꯏ ꯎꯏ. ꯁꯤ ꯎꯕ꯭ꯔꯣ? ꯌꯦꯡꯉꯨꯀꯣ ꯎꯒꯗ꯭ꯔꯣ? ꯎꯏ ꯎꯏ. ꯇꯣ ꯌꯦꯟꯕ꯭ꯔꯥ? ꯑꯁ ꯑꯉꯧꯕ ꯃꯌꯥꯝꯁꯤꯗꯤ. ꯁꯤꯔꯣ ꯅꯣꯏ ꯁꯤꯔꯣ. ꯋꯥ. ꯁꯤꯔꯣ. ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯃꯥꯅ ꯎ ꯃꯣꯔꯣꯛꯇ ꯀꯣꯛꯐꯥꯏ ꯆꯨꯖꯥꯛ ꯀꯥꯁꯟꯕꯗꯣ ꯑꯗꯨꯒꯨꯝꯕ ꯅꯞꯁꯟꯕꯗꯣ ꯐꯅꯕ ꯍꯤꯗꯥꯛ ꯁꯦꯝꯗꯣꯏꯅꯦ. ꯍꯤꯗꯥꯛ ꯃꯍꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯍꯥꯏꯇꯥꯔꯦ. ꯑꯩ ꯎ ꯃꯣꯔꯣꯛꯇꯨ ꯀꯣꯛꯐꯥꯏ ꯆꯨꯖꯥꯛ ꯈꯔ ꯀꯥꯕꯀꯣ. ꯑꯗꯨ ꯇꯧꯒꯦ ꯇꯧꯕ. ꯀꯥꯞꯊꯣꯛꯀꯦ ꯇꯧꯕ. ꯑꯗꯨ ꯀꯥꯞꯊꯣꯛꯀꯦ ꯇꯧꯕ. ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯀꯥꯞꯄꯦꯕ. ꯑꯃꯨꯛꯈꯛ ꯀꯥꯞꯈꯤꯕꯗꯨꯅ ꯌꯥꯝ ꯀꯟꯅ ꯇꯥꯗ꯭ꯔꯦꯕ. ꯑꯗꯣ ꯈꯤꯇꯪ ꯋꯥꯠꯍꯧꯕ ꯄꯥꯏꯁꯤꯜꯂꯒ ꯑꯃꯨꯛ ꯈꯤꯇꯪ ꯇꯧꯕꯗꯣ. ꯈꯤꯇꯪ ꯅꯞꯄꯗꯣ. ꯑꯗꯨ ꯀꯥꯞꯀꯦ ꯇꯧꯕꯅꯤ. ꯁꯥꯏꯖꯤꯗꯨ ꯇꯥꯗ꯭ꯔꯦꯗꯅ. ꯑꯁꯥꯏꯁꯤꯗ ꯈꯔ ꯇꯥꯏꯌꯦꯕ. ꯑꯁꯥꯏꯁꯤꯗ. ꯑꯗꯨ ꯇꯧꯒꯦ ꯇꯧꯕ. ꯁꯤ ꯍꯥꯟꯅꯒꯤ ꯑꯩ ꯁꯦꯝꯃ ꯊꯝꯕꯅꯦ. ꯁꯤꯅ ꯍꯥꯟꯅ ꯁꯦꯝꯕ. ꯍꯥꯟꯅ ꯁꯦꯝꯃ ꯊꯝꯃꯕꯅꯦ. ꯆꯥꯛꯅꯤꯅꯦ ꯌꯥꯎꯔꯤꯁꯤꯀꯣ. ꯆꯥꯛꯅ ꯁꯦꯝꯗꯣꯏꯅꯦꯕ. ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯦꯝꯈꯤꯕꯗꯣ ꯑꯗꯨꯅꯤꯅꯦ. ꯑꯗꯨꯒꯨꯝꯕ. ꯑꯣ. ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯦꯝꯈꯤꯕꯗꯣ. ꯂꯩꯗ ꯅꯞꯁꯟꯕꯒꯤ ꯃꯦꯂꯤꯕ. ꯁꯤꯅ ꯀꯥꯞꯄꯤꯔꯒꯦꯕ ꯑꯩ ꯎ ꯃꯣꯔꯣꯛꯁꯦ. ꯑꯩ ꯁꯨꯃꯥꯏꯅ ꯁꯦꯝꯃ ꯀꯥꯞꯄꯦꯕ. ꯑꯣꯀꯦ. ꯆꯥꯗꯕꯅꯤꯁꯤꯗꯀꯣ. ꯆꯨꯝꯊꯣꯛꯇꯣꯏꯅꯦ. ꯆꯨꯝꯃꯅꯤ. ꯆꯨꯝꯃꯅꯤ. ꯄꯩꯁꯥ ꯈꯔ ꯌꯥꯎꯔꯛꯏꯅ. ꯁꯤ ꯌꯥꯝ ꯆꯨꯝꯗꯣꯏꯅꯦ. ꯆꯥꯛꯁꯤ ꯂꯪꯊꯣꯛꯈ꯭ꯔꯅꯦꯕꯀꯣ. ꯆꯥꯛꯁꯤ ꯂꯪꯊꯣꯛꯈ꯭ꯔꯅꯤ. ꯑꯗꯨꯏ ꯆꯥꯛꯁꯤ ꯀꯩꯅꯣ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯔꯣꯏꯀꯣ ꯁꯤ ꯆꯥꯛꯁꯤ ꯑꯃꯨꯛ ꯁꯨꯡꯊꯣꯛꯈ꯭ꯔꯀꯥꯟꯗ ꯂꯪꯊꯣꯛꯈ꯭ꯔꯅꯤ. ꯂꯪꯊꯣꯛꯈ꯭ꯔꯅꯤꯀꯣ. ꯑꯣꯀꯦ. ꯈꯨꯠꯁꯥ ꯑꯅꯧꯕꯗ ꯑꯃꯨꯛ ꯁꯦꯝꯗꯣꯏꯅꯦꯕꯀꯣ. ꯁꯨꯃꯥꯏꯅ ꯃꯍꯤꯗꯣ ꯂꯧꯊꯣꯛꯆꯍꯧꯕꯩ ꯋꯥꯅꯤꯗ. ꯃꯈꯥꯗ ꯇꯧꯕ ꯃꯊꯛꯇ ꯅꯝꯃꯛꯀꯅꯤ. ꯆꯨꯝꯊꯕꯗꯣ. ꯍꯥꯞꯄꯅꯤꯀꯣ ꯁꯨꯃ. ꯂꯣꯏ ꯂꯧꯊꯣꯛꯑꯕ ꯃꯍꯤꯗꯣ ꯄꯥꯝꯃꯨꯏꯗꯅ. ꯑꯗꯨ ꯂꯧꯊꯣꯛꯑꯕ. ꯁꯤꯅ ꯑꯗꯨꯝ ꯀꯣꯟꯅꯔꯅꯤꯗ. ꯌꯥꯝ ꯊꯣꯛꯑꯦꯀꯣ. ꯍꯣꯏ ꯌꯥꯝ ꯊꯣꯛꯑꯦ. ꯇꯦꯡꯀꯣꯠ ꯑꯃ ꯊꯣꯛꯑꯦ. ꯁꯤꯁꯨ ꯋꯥꯠꯂꯤ. ꯁꯤꯁꯨ ꯆꯨꯝꯃꯛꯑꯗꯤꯀꯣ. ꯁꯤꯁꯨ ꯆꯨꯝꯊꯣꯛꯀꯗꯕꯅꯦꯕꯀꯣ. ꯈꯤꯇꯪ ꯀꯨꯠꯅ ꯅꯝꯃꯒꯀꯣ. ꯆꯥꯂꯨꯅꯤꯅꯕꯀꯣ. ꯖꯔ ꯑꯗꯨꯝ ꯈꯔ ꯇꯥꯕꯅꯦꯕ ꯑꯗꯨꯝ. ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯕ. ꯑꯣꯀꯦ. ꯑꯗꯨꯒ ꯅꯦꯛꯁꯇ ꯀꯩꯀꯩ ꯇꯧꯗꯣꯏꯅꯤ? ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯍꯥꯏꯈ꯭ꯔꯕꯅꯦ. ꯍꯣꯏ ꯀꯩꯅꯣ ꯍꯦꯕꯤꯁꯀꯁꯀꯤ ꯇꯧꯕꯩꯗ ꯉꯍꯥꯟꯃꯨꯛ ꯍꯥꯏꯈ꯭ꯔꯕꯅꯦꯕꯀꯣ. ꯑꯗꯣ ꯑꯃꯨꯛ ꯍꯥꯏꯌꯣ ꯍꯥꯏꯔꯣ? ꯑꯃꯨꯛ ꯍꯥꯏꯌꯣ. ꯍꯥꯏꯗꯤ ꯃꯤꯁꯤꯡꯁꯦ ꯁꯤꯁꯦ ꯈꯪꯗꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕ. ꯑꯩꯈꯣꯏꯅ ꯁꯦꯝꯕꯨꯗꯤ ꯁꯦꯝꯈ꯭ꯔꯕꯅꯦ ꯃꯃꯥꯡꯗ. ꯑꯗꯣ ꯃꯣꯏ ꯈꯪꯗꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕ. ꯍꯦꯛꯇ ꯍꯪꯉꯛꯑꯦꯕꯀꯣ. ꯁꯤꯒꯤꯁꯦ ꯑꯩ ꯍꯥꯏꯔꯛꯈꯤꯒꯦ. ꯊꯝꯒꯦꯀꯣ. ꯈꯥꯡꯉꯩ ꯌꯧꯔꯕ ꯌꯦꯡꯉꯣ. ꯌꯧꯔꯦ. ꯈꯥꯡꯉꯩ ꯌꯧꯕ꯭ꯔꯥ? ꯌꯧꯔꯦꯗ. ꯕꯣꯇꯜꯁꯤꯒꯤ ꯈꯥꯡꯉꯩꯗ ꯊꯝꯒꯗꯕ. ꯁꯤ ꯈꯥꯡꯉꯩꯕꯨ ꯍꯥꯞꯄꯤꯔꯦꯗꯅ. ꯑꯗꯨꯒꯅꯦ ꯏꯁꯤꯡꯁꯦ ꯄꯤꯛꯊꯟꯅ ꯍꯥꯞꯀꯗꯕ. ꯄꯤꯛꯊꯟꯅ. ꯁꯥꯏꯕꯨ ꯍꯥꯞꯇꯥꯔꯦ. ꯑꯣꯀꯦ. ꯁꯨꯃꯥꯏꯅ ꯍꯥꯞꯆꯟꯒꯗꯕ. ꯉꯁꯥꯏꯒꯤ 이싱 강하게 맡으면되나 하이레다나 심해이제 이싱 아두기 맡았다고 뭐다나 뭐 뭐단지 싱이점도 하잖아. 싱이점도 하잖아다. 오케이. 짱도고. 아디 심해이지는 내가 값속도 이제 빈게 가도고. 정말 옷라니까. 많이 아니고. 이거 값이야 그래. 맞아. 범지 한 비라니. 만들어봐. 오케이. 포스터. 약간 한 비거든 이거. 왜? 나래. 나래. 앞으로지. 그지 값 투어지. 영어로 빼고. 왜? 고파이 수자다. 고파이가. 그 우브령. 우브령. 우브라. 왜? 왜? 시 우브령. 지금 가슬리지. 시지 값도 봐. 시 값 속도 봐.
이싱나 까빠디 깬다버네버고 모이도 아도 시기 히닥시다 히닥나 까빠디 깬다네버 아두가 시주 시바 마이제 시라니 오케이 파이버가 암탕 마로이 마 까꾸고 용고 우드랑 우이 또 깬브라 깰레 또 우브랑 오케이 까빠게 수마이나 양 까빠도 포크레이 수마이나 마사세 수마이나 빠이라 까빠도네 읍터라가 우니바 만나기 그 마닝도 오이나 나빠네바 뭐지 아이나 강이버세 노레스 좀 니몬다 셰어 떠부도 아이 빠메 이 단다 강가 독부도 간데 니몬다 딱 오이 간 떠부도 아이나 대보고 아도 마시기 마히제 웅옥다 나타나고 아따이 힌장 나피 아따이도 까베야브라 힌장 나피에 꼭파이 가산도 아두주 야이 야야 아두가 레이다가 떠버징도 로 야이 야, 카멘도. 카멘도가 나쁘도. 밀리박 나쁘잖아. 밀리박도. 아두주 떠거든. 아두주 깎거든. 아두주 깎거든네. 카멘도가 딱 한번 줄래버네. 우무록 지면이 컴펄서리 미 탱나버네 버거냐. 우무록 한 떠부 징제. 뭐는 타임 사버네. 깎거든네. 너 까빼야 이거. 주자도 뭐가 많이 떠보노라. 이거 항도네 뭐지. 람비 잡아지다. Mang lại hibiscus đấy nè tù mà hibiscus ai hibiscus phajar ấy giống hơn này wow miệng ai nói gì yang chân bị đâu đấy cô nhưng đã đúng mai hình con chú lấy được 아주 되게 파랗도 우드레바 라이가 지금 울려 자서 그래 phajar kila ka doi ne ma sis mai na moi om jalaga 까키고 nuôi này cái nhà ra bà này cái nắp sứ là cái lấy mà dân mầm dẻ mình chỉ hạt là cái con có cần chắc là cái cặp xanh người ta force cần nào bố Betul kia let. Mau lagi ngampot ini, sihir apa ni mak? Mana? Hais, siang itu lagi deh. Siang ni kakak pernah siang apa? Siang siang apa boko? Ni dah. Tu tanya ni. Kapan kau mata mana? Okay. Kata lo. As, ngomong aja. Siro. Wah. Siro. betul kel. Siri makon salah ramai ni. Moi napa kaya makan amna moi marum tan napa ngamoy sige hidak sida. Mana? Sate ba. Imasija si kapa je ayukta karam kanda haidi mai kape matam karam kana kape age. Ayuk anta nami thoktrungi do. Adida natraga nungdang waramda. Nungdin nungsa sabda di kape ada ba. Nungdang da kape siya. Nungdang da kape siya ba ko. Ado di kara udi dana. Koina. Nungdang waramda di ui dana. Ado di thadore pung ahum ta kare. Kaina. Mari hai ni mi thare ina. Kape ya. Ayuk angan mana natraga nungdang waramda. Ado kape da ba. Si kape matam je ko. Nungdin da ke hekta kathoge na kathokpe ade ba. Ado ma kape di loishale. Ado sigi mahi je. Siam bai do dom ta takpiram je horen kabe ta ma harik toine. Nong ta khadu dia. Gang ta zo mu nong ta si. Ai horen na mo mahi di ka ban siam toi ba na ma haira ni kabe ta. Nong kabe hana yeng bo kanggu do. Adu di khangamani. Adu khangamani ado atai yeng tri ba nong na yeng bo kanggu khangjana ba. Thaine li re na video do. U da ba man yaw ngani aduna nong na mo update to je phai na ko. Adi hidak mahi kamaina semi do yeminarsi amok mayam khangjana ro mama na to udagi bottle silare ko bottle na so da sema gena hamuk te aina sak tu yam leitabagi ko kan aina mineral water da tar semi dana
ꯑꯗꯣ ꯄꯥꯇ꯭ꯔ ꯑꯃꯍꯦꯛꯇꯗ ꯁꯦꯝꯕ ꯌꯥꯕ꯭ꯔꯥ? ꯑꯆꯧꯕꯗ ꯁꯤꯗ ꯇꯣꯛ ꯍꯥꯞ ꯌꯥꯔꯦꯅ. ꯑꯗꯨ ꯇꯤꯟꯗ ꯁꯦꯝꯕꯁꯨ ꯌꯥꯅꯤ. ꯑꯣ ꯑꯗꯣ ꯃꯤ ꯍꯣꯏ ꯍꯤꯡꯒꯣꯜ ꯐꯖꯅ ꯆꯥꯎꯅ ꯀꯣꯏꯕ ꯃꯤꯒꯤꯗꯤ ꯗꯔꯝꯗ ꯁꯦꯝꯕꯁꯨ ꯑꯗꯨꯝ ꯕꯥꯇꯤꯟꯗ ꯑꯗꯨꯝ ꯗꯔꯝꯗ ꯀꯩꯗ ꯑꯗꯨꯝ ꯁꯦꯝꯃꯁꯨ ꯌꯥꯏꯕꯀꯣ. ꯃꯈꯨꯝꯗꯤ ꯀꯨꯞꯁꯟꯕꯤꯔ ꯊꯝ ꯇꯥꯔꯦ. ꯑꯣ ꯆꯦꯠꯅ ꯅꯠꯇ꯭ꯔꯁꯨ ꯗꯔꯝꯒꯤ ꯃꯈꯨꯝꯗ ꯑꯗꯨꯝ ꯈꯨꯝꯕ ꯌꯥꯏ. ꯕꯥꯇꯤꯟꯗꯗꯤ ꯄ꯭ꯂꯦꯠꯀꯨꯝꯕꯗ ꯑꯗꯨꯝ ꯈꯨꯝꯃꯁꯨ ꯌꯥꯏ. ꯄ꯭ꯂꯦꯠ ꯑꯄꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯣꯏꯕ. ꯑꯗꯨ ꯑꯣꯏꯗꯤ ꯕꯥꯇꯤꯟꯗ ꯁꯦꯝꯃꯁꯨ ꯌꯥꯏ, ꯗ꯭ꯔꯝꯗ ꯁꯦꯝꯃꯁꯨ ꯌꯥꯏꯅ ꯍꯥꯏꯁꯦ ꯃꯃꯥꯅ. ꯅꯨꯃꯤꯠ 10ꯅꯤꯗꯤ ꯊꯝꯒꯗꯕꯅꯤꯀꯣ. ꯅꯨꯃꯤꯠ 10ꯅꯤ ꯊꯝꯃꯒ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅꯀꯣ 10ꯅꯤ ꯐꯥꯔꯀꯥꯟꯗꯅꯦ ꯆꯤꯊꯣꯛꯑꯒꯅꯦ ꯀꯥꯞꯀꯗꯕ. ꯏꯁꯤꯡꯗ ꯌꯥꯜꯂꯒ ꯆꯥꯂꯨꯅꯤꯒꯨꯝꯕꯗ ꯐꯗꯤꯒꯨꯝꯕꯗ ꯆꯨꯝꯊꯣꯛꯄꯤꯔꯦꯅ ꯑꯗꯨꯒ ꯏꯁꯤꯡꯗ ꯌꯥꯜꯂꯒ ꯀꯥꯞꯀꯗꯕ. ꯌꯥꯝꯅ ꯁꯦꯝꯃꯗꯤ ꯆꯥꯂꯨꯅꯤ ꯀꯩꯗꯧꯕꯅꯦ ꯐꯗꯤꯒꯨꯝꯕꯗ ꯇꯥꯔꯛꯑꯅꯤ. ꯐꯗꯤꯒꯨꯝꯕꯗ ꯆꯨꯝ ꯇꯥꯕ. ꯆꯥꯡꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ. ꯃꯣꯏ ꯕꯥꯇꯤꯟꯗꯒ ꯁꯦꯝꯒꯗꯕ ꯃꯤ ꯌꯥꯎꯔꯛꯑꯗꯤ. ꯇꯪꯈꯥꯏꯗ ꯈꯤꯇꯪ ꯍꯦꯟꯒꯠꯄꯗꯣ. ꯇꯪꯈꯥꯏꯗ ꯈꯤꯇꯪ ꯍꯦꯟꯒꯠꯄ. ꯕꯣꯇꯜ ꯑꯣꯏꯔꯣ ꯕꯥꯇꯤꯜ ꯑꯣꯏꯔꯣ ꯇꯪꯈꯥꯏꯗ ꯈꯤꯇꯪ ꯍꯦꯟꯒꯠꯄꯗꯣ. ꯑꯗꯨꯗ ꯍꯥꯞꯄꯣ ꯁꯨꯃꯥꯏꯅ. ꯆꯥꯛꯁꯦ ꯑꯃ ꯍꯥꯞꯄꯗ ꯄꯤꯛ ꯊꯟꯅ ꯍꯥꯞꯀꯗꯕ ꯅꯠꯇꯦꯀꯣ ꯄꯥꯇ꯭ꯔꯗꯨꯒꯤ. ꯑꯣꯀꯦ. ꯑꯗꯨꯒ ꯅꯦꯛꯁꯇ ꯀꯩ ꯇꯧꯔꯅꯤ? ꯇꯪꯈꯥꯏꯗ ꯈꯤꯇꯪ ꯆꯥꯈꯠꯂꯀꯥꯟꯗꯀꯣ. ꯌꯥꯔꯦ. ꯏꯁꯤꯡ ꯌꯥꯟꯁꯜꯂꯣ ꯌꯥꯔꯦ. ꯏꯁꯤꯡ ꯄꯤꯛ ꯊꯟꯅꯀꯣ. ꯏꯁꯤꯡꯁꯦ ꯄꯤꯛ ꯊꯟꯅ ꯍꯩꯖꯤꯜꯂꯅꯤ. ꯍꯩꯖꯤꯜꯂ ꯊꯝꯕꯤꯔꯅꯤ. ꯍꯩꯖꯤꯜꯂꯒ ꯃꯈꯨꯝ ꯀꯨꯞꯁꯜꯂꯅꯤ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯨꯝꯖꯤꯜꯂ ꯁꯨꯃꯥꯏꯅ ꯊꯝꯃꯁꯨ ꯌꯥꯔꯦ. ꯃꯐꯝ ꯑꯃꯗꯀꯣ. ꯂꯩꯁꯟꯗ꯭ꯔꯁꯨ ꯑꯗꯨꯝ. ꯏꯃꯨꯡꯗ ꯑꯗꯨꯝ ꯊꯝꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯏꯃꯨꯡ ꯊꯝꯒꯗꯕꯅꯦ ꯎꯔꯨꯝꯗ. ꯎꯔꯨꯝ ꯊꯝꯒꯗꯕꯅꯦꯀꯣ. ꯎꯔꯨꯝꯗ ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯗ. ꯃꯄꯥꯟ ꯊꯝꯃꯒꯅ ꯎꯔꯨꯝꯗ. ꯏꯃꯨꯡꯗꯗꯤ ꯎꯔꯨꯝ ꯑꯗꯨꯝ ꯑꯣꯏꯔꯦꯀꯣ. ꯑꯗꯨꯒ ꯁꯤꯁꯦ ꯅꯨꯃꯤꯠ 10ꯅꯤ ꯊꯝꯒꯗꯕꯅꯦꯕ. ꯅꯨꯃꯤꯠ 10ꯅꯤ ꯊꯝꯃꯒ ꯉꯁꯥꯏꯗꯣ ꯑꯣꯜꯂꯝꯃꯅꯦꯕ. ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯧꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ. ꯑꯗꯨꯒ ꯁꯨꯝꯊꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯀꯥꯞ ꯌꯥꯔꯦ. ꯏꯁꯤꯡ ꯌꯥꯜꯂꯒ ꯀꯥꯞ ꯌꯥꯔꯦ. ꯈꯥꯃꯦꯟ ꯀꯥꯞꯄ ꯌꯥꯔꯦ. ꯈꯥꯃꯦꯟ ꯂꯣꯏꯅ ꯌꯥꯔꯦ. ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯇꯩ ꯑꯉꯧꯕ ꯍꯦꯛ ꯅꯞꯄꯗꯣ. ꯀꯣꯄꯥꯏ ꯆꯨꯖꯥꯛ ꯅꯞꯄꯗꯣ. ꯍꯤꯟꯖꯥꯡ ꯅꯥꯄꯤꯗ. ꯑꯗꯨ ꯂꯣꯏ ꯀꯥꯞꯄ ꯌꯥꯏ. ꯑꯗꯨ ꯂꯣꯏ ꯀꯥꯞꯄ ꯌꯥꯏ. ꯑꯗꯨꯅꯦꯁꯤꯗꯤ ꯁꯦꯝꯕ ꯌꯥꯝ ꯂꯥꯏꯅꯦꯀꯣ. ꯆꯥꯛ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯊꯝꯃꯒ ꯁꯦꯝꯒꯗꯕꯅꯦ. ꯅꯨꯃꯤꯠ 10ꯅꯤ ꯊꯝꯃꯒ ꯑꯗꯨꯝ ꯍꯤꯗꯥꯛ ꯑꯣꯜꯂꯦ. ꯃꯦꯂꯤꯕꯛꯀꯤ ꯀꯣꯛꯐꯥꯏ ꯆꯨꯖꯥꯛꯒꯤ ꯍꯤꯗꯥꯛ ꯑꯣꯜꯂꯦ. ꯃꯦꯂꯤꯕꯛꯀꯤ ꯀꯣꯛꯐꯥꯏ ꯆꯨꯖꯥꯛꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗ ꯅꯞꯁꯟꯕ ꯑꯗꯨ ꯃꯌꯥꯝꯒꯤ ꯍꯤꯗꯥꯛꯅꯦ. ꯇꯣ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯒꯗꯕ. ꯂꯣꯏꯔꯦ. ꯑꯗꯩ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯔꯣ. ꯃꯃꯥꯅ ꯁꯦꯝꯃꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯥꯏꯕꯅꯦ. ꯆꯥꯛ ꯑꯔꯦꯝꯕ ꯆꯥꯛ ꯃꯌꯥꯝꯗꯣ ꯂꯪꯊꯣꯛꯇꯕꯤꯗ ꯆꯥꯛ ꯑꯔꯦꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯄꯩꯁꯜꯂ ꯊꯝꯕꯤꯔꯒ